ILP bu base year da chanagani hairiba Leiraga amasung JC ILPS ke wafam Tangkhul naga wungnaw long na yaningdaba phongdokre Houdongbu kai Makonda Chahi Yankai Chama Leiraga kai Onba Yagadra Tha asigi kunganithoida Manipur State Cabinet na Inner Line Permit System ILPS da base year thambagi wafam du yaningde loina na JC ILPS na 1951 da base year hairiba dusu ILPS se Central Regulation ni khangdrama lay Mapandagi lakpa mitopsing sahi asuk lairabade Indigenous haiba laibra Houdongbu kai Makonda sahi Yankai Chama Leiraga kai Onba Yagadra haina Tangkhul naga wungnaw long na Leiraga amasung JC ILPS ta hanglagle Tangkhul naga wungnaw long gi cherol man hai ILPS ki matangda munna khangdrabade wangang biganu aikhoi ikaijai Central subject po State subject oina khanbade Tongjai maril akhubada achauba samule lalu haibagum haire Kumza lising amaga chamapan marfu amasung lising amaga chamapan marfu draga marida foreigner isugi movement da state lainga ka inakiba agreement kumza lising amaga chamapan yangkai mathoi base year oikibadu madu makata na thabakta mai pak na bhona bana base year pamasing ya chumba khongthang oigane ILP system da base year gi amukhanna khana bigano atopa na khanglaga ILPS karino haiba takpi na balai taba mangane Kumza 2012 amasung 13 da State Assembly da BEFR 1873 ILP system du chanagani haina anirak warep laubada natana State Cabinet na su warep lauke Madu Central subject oibana warep tu center da thaduna Taksin kibadu kaupam thokte ILP system na konsen mangamdaba Lamdam sida thomjilagliba mitop sing ase ngak thoknabagi upai de Home Minister Amit Shah na kumza 2019 ge November gi section 18 da Indian Parliament ke Rajya Sabha gi mifam da laukhthokiba The NRC will be implemented throughout the country haibadu Manipur su India gi manung sali haibase palevel nga kasina khandaba male masi aikhoi punna honaduna thabak sathaban achumba oirakani haire tamgi mina singi mafam kayada mitop singna foreign country dagi haijilaklaga laisiliba mayamsi udana oiroidaba state ki subject sunataba ILP gi base year tawduna laifam thokte demand tawbuda Manipur apunbagi yengba tammo aikhoida tax piduna lahen khiba singna mapu saribase nakhoi su khangpham thoi haire milalna chief minister N Biren bu thagalakle haujik chanariba mitei maye kuntaret asibu sayet na badawna miyam daw haliba si aran bane milal Mitay mayeki matangda ngarang Manipur gi Chief Minister N Biren na marik sumba wafam thambirakpagi damak mitay irol iyek loina silol apun balup milal na thagat pa phongdorok le hidam asigi matangda ngasi Manipur Press Club ta pangthokpa pawgi mipamamada milal gi Organization Secretary N Nongmai Lembe layman hai ngarang sunusipay da pangthokpa lainga ki thawramamada Manipur gi Chief Minister N Biren na haujik chanariba mitay mayek kuntaret ke matangda Marik sumba wafam thambirakpa simag lup asigi maikay dagi ngamkhay laytana thagat pa phongdok sare mahak na hai social media yaw na mafam kharada haujik chanariba mayek kuntaret asibu sayen abadaw na miyam daw haliba si aran bane yumpham yawda bane mayek asi taray na chanakhiba natte lamdam asigi layoy khraba masak nairaba lusingba kaya yawna laingak na kaya rakhanaraba matung gazette ta haptuna chanarkhibane loina na amukta oikhidriba mawongta lamdam asigi ihau kaya Hauraba matung kumza 2006 dagi lainga ka milal ga yanaba puraktuna mayek asi tamba hawkhibane ngasidi MA gi thak yawraklaba sida mayek asi buchayen abaman bamawongda uhaliba si aran bane mahak na makata na hai mayek asi hena yawkhanaba pandamda kumza 2023 gi January thadagi Bengali da phongliba Manipuri pause sing mitai mayek ta onthoknaba thawrang leirabane maram aduna mayek asida karigumba amata chayen aba leite ipa ipuna thambiramba mitai mayek asi Manipuri mayek haina onthokpasu tawbiganu haikhe paugi mifamadu da milal gi president Y Biren yauna atai thomi singsu saruk yakhe Sendra gi singkhong da sariba tourist resort tangkhong saire nisa saba singama di oktaba singi makol oiduna leire Manipur lenga ki tourism department na Sendra gi singkhong da 2017 dagi hauna sembat kiba tourist resort Cottage taruk asi yangsinbina balaitavadagi tangkhong saiduna leire haujik tourist resort cottage sing asida
Nisa chaba miyoising amadi oktaba oktabisingi chaktapam oiduna leire. DMCTE ge Viet Entrance Test haidok lay. Saliba academic session 2022-23 ge oina DM College of Teacher Education Imphal ge Viet Entrance Test ki result haidokre. Hairiba test asida punna mahiroi lising maga chatru kunga mapa na saruk yakhe. Akupa marol college asigi website www.dmcte.ac.in da natraga college ki notice board tage khanglaba yagani haina college asigi principal Dr. RK Lokendro na thadorok pachero laman haire. Hand grenade lang sinduna pokhai hankre. Hangang police station na Onba khabam maning laikai ge YSLC club ke manakta layba pangaybam gozen sahi yangki gataret apokpa laykidraba P brozen ge mayumda ngarang numidang pung tararom taba matamda sakhangdaba miyoy kharana hand grenade ama langsinduna pokhai halam le haire bom pokhai bagi thogdog adu da miyoy amata soka pande yahodre adubu yunggi polam khara ama ngata thoke toilet ki nakal syntax ama amade thongnaw gi glass ama akaya toy nangkhe bom pokhai bagi pawasi hek phangbaga Imphal East ki police team ama thokdok thokpham da sangsin yengsin bagi thabak sathagi baga loinena su moto case ama su lokotuna makhata na thijin bagi thabak haukhre bom adu kanana kari maram gi damak pokhai halambano haibadu hauzik phawagi oina khangba ngamdri haire artist sing na Assam da ising isauna soholaba praja sing da tengbang khre Assam gi Hojai district ke manungsa na laiba isauna soholaba maitai taba khun sing haibade Zugizan Rasbari Zugizan Walding, Bisnupur, Sigi Marin na chingbada layriba khunja singi damakta ngasi all Assam Manipuri Maitai Artist Association na chana thangnaba polam sing tengbang khre haire CM na Assam da tengbang gi polam amadi SDRF personnel puba gari sing flag off taw khre Chief Minister N Biren na ngasi Assam gi sing isaw na awaba ng halaba miyam gi damak tengbang piruna ba polam sing puba gari ga kona na State Disaster Response Force ke personnel sing Imphal ge Kangla ge nongsup thangba geta ge flag off taw khre tengbang ge polam sing adu Department of Relief and Disaster Management Manipur lengak na thorang taw banay Lisi Priya kangu jamna Assam ge ising isaw na awaba taraba singda lepta na mateng pangle masagi chahi tara khakta ngai ribe malem ge saknai rabe mitai sano Environment and Climate activist Lisi Priya kangu jamna Assam gi handak ki tamthiraba ising ichaw marakta awa na taraba miyoy kaya ge dambak mahaki angamba mateng lepta na pangduna waraba mikup asida miyoy kaya ge maithong da momon minok tamle mahak masasu hogzik Assam da isaw thoklaba mafam singda laiduna haktheng na miyoy kaya unaduna makhoi gi awaba wari singge maramda mari lena ba singge mit nakong yahon bada miyam gi pawdam loy amasu oire BJP ki Minister Singh party office ta laigedaba numit sing laukthokre BJP ki Minister Singh na saliba tha sidagi hauda BJP ki party office ta laigedaba mari leinaba numit sing laukthokre Minister TS Bisojit ki oina tha amagi chaisat ani khudingge party office ta laigane Minister Yumnam Khemsan gi oina tha khudingi chaisat taruk khudingge party office ta laigane Minister Konthokjam Govindas na tha khudingi chaisat mapan Minister Nemcha Kip Jen na tha khudingi chaisat taragani thoi Minister Letpau Haukip na tha khudingi chaisat taraga taruk Minister S Ranjan na tha khudingi chaisat taraga mapan Minister L Susindro na tha khudingi chaisat kungani thoi Minister Haikham Dingo na tha khudingi chaisat kun manga amade Minister Thongnawjam Basanta gi oina tha amagi chaisat kungani pan khudinge party office ta laigani haire Hairiba numit sing asida party office close oiraba natraga national holiday amade nongmaijing na singba oiraba de mari lenaba minister adu mathangi working day numita party office ta laigani haire paithau singda ki takthokraba imung singge JSC na chief minister da memorandum pisin khre waithau sangom sangsingda khunda duna sajilamba yum sing Manipur lengak na takhai khibadagi mayum makai leitabadagi wana hingliba miyoy singda Hausik phawba lengak ki maikaidagi relief ki mateng amata pirakpa laitri haina Manipur lengak ta JSC against the land eviction process of the waithau sangom sang ching areas na chief minister gi pungning chingsiladuna hiram taruk yauba memorandum ama pisin khre haire JSC asina pisin kiba memorandum aduda hairiba mafam aduda laiba yum sing Manipur lengak na takthokibadagi mayum makai leitraba punna miyoy chamari ga tara taret Lilong Hauribi College ke girls amade boys hostel loinana
Alhas Amir Khan Land House da sangjapam lawduna wana hingle mafam asida matam kuina laisilakpana nongmagi sangdaba yadraba polam kayage awat pamayok na baga loinana relief camp asida lairiba miyoising ahal oiraba lairik tamjariba ana aye kaya yauriba sige awaba yangbiraga makoigi punse khunda laitana hingba yanabagi oithokpa yaba lambi ama sembi na basu serol aduna chief minister gi pungning singsille JC asina laingakta taliba dabi sing adude waithau sangom sang chingya da taramba yum singda lairamba miyoy sing yum sana balam pibiba made yum amamam Manipur laingak na sabiba thugai khraba yum sing amade maduda yaukiba yum gi polam singi compensation laingak na piba yum takai kiba thokdok aduda nongmaina panduna soklaba MD Salman Khan Allies nanawgi operation tawbada changkiba senpham sing laingak na puthokpiba made soinairaba nanawge hingba yaba thabak ama laingak na sinbiba sine demand sing asi lakliba June 13 phabugi manungda laingak na pigani haibage thajaba pidrabade makhal makha kayagi khongjang sangsilagani haibagi wafam su yaure aroibada tabiriba pumnamakpu thagachare